Bihargi voter Listi Foriegnersing Khandokpa Ngami Pehalgamgi Terroristsingdu Cheirak Piva Ngmde HAINA OWAISINA FONGDOKHRE AIMIMgi President OWAISINA PM Modi gi lengakpu target tauraduna Biharda pangthokadoriba Assembly Mikhal asigi mangoinana hauze pangthokliba Special Intensive Revision SIR asidadi Election Commissioner illegal oiba Bangladeshi Rohingya amadi Nepali ni haina chapchana masak Khandokpa Ngamle haina fungdorakli adubu chahi asigi April 12 da Jammu and Kashmir ki Pehalgamda thokiba terrorist attack aduda chenaraba terroristing adudi ngasi phawa Cheirak Piva Ngmde haina fungdokhre OWAISINA High Election Commission da insinduna center lengakna voter list da yawi hariba illegal oiba Bangladeshi Rohingya amadi Nepali sing asi kamdona changlakibano haibadu mayek sengna taakpa ngamnaba amasung thigatnaba hotnari adubu Pehalgamda sanglakhiba terroristing adudi matau karamna mafam adu tana sanglakibano amasung India gi maikaida leikhiba security gi oiba asoiba adu ngasi phawa miyamda mayek sengna khanghandre Pehalgamgi thodokta chenaba terroristing adu Cheirak pidriba phawa lebak miyangi pukningda justice phangle haina lokhiroi masina maram oiraga operation sindur ase terrorist attack aduda chenaba terroristing adu Cheirak pidri phawa chathakhigadabani Terroristing adu Cheirak pidri phawa opposition a center lengakta leptana wahang khangkhigani hairi Panbayabadi operation sindurga mari lenana center lengakna malemgi leva kayada Indiana terrorism gi matangda karamba khongphamda leplibagi haibadu khanganabagi damak all party delegation team thakiba aduda Ashabuddin Owaisina delegation gi member ama oina chatkibani Jammu and Kashmir ki Lieutenant General Manoj Sinhana Pehalgamgi thodok adu security gi oiba asoiba leiki haina fungdokhraba matung Ashabuddin Owaisina Manoj Sinhagi wafam asi thengman badanatana hojikta asoiba haidorak jabani haiki Owaisina makha taraduna PM Modi gi lengakna India da thokliba issue sing asi thausadana thamlaga malemgi lebak singda koiringaida India ga sangdamnariba China amadi China ga maru oiba lebak singda India bu koishilakle India gi oiba issue singda ahenba miyeng changbana punamaki yaifawa oigani haiki